Ngasigi TOMTV ki Keithelgi Mapao yengberiba mamal yamdaba viewers pumnamakpu adongge anchor oina marina chanuna taram nokchabaga loinane kai khumnabu ucheri ngasisu miyamgi damakta anobu Keithelgi anobu Mapao tamjanabagi damak hauzik Imphal mayol maktada leiriba Khorambal Keithel maktada aikoigi TOMTV ki team yoduna leizare hauzik corona gi chahi ama muki sangda lepurabagi matungda nauna Keithel se karakpani ado Ima Ibel singa wari watai sanajaduna Koigi Keithel ase nongna karakni nama khode kaino masu soidana phawrangani na khali wari watai sanajage Ima Ibel singa pukmen paminajage aikoigi Keithel ase huzik kitang mapung phabadi watpra na khale habadi nongna kakhalapoi bani na ngarang lenga ki mai kaidagi ngarang degi tang trangas degi phamba yare haduna habi ki bane ado huzikti Keithel se phambadi hore ado kitang mapung phabadi watpa oitaraga su Ima Ibel singa punna wari watai sanajage kari kamdau bage haibado mayam punna mityeng taminasi Ima gi ming laifam amta haibiu Ibemal wahengbam laikai yam nungaisai Ima nahangai Keithel karudraga ngarang degi Keithel kaba ya ngarang de kabi bra ngarang de na tenga ngasi dagi khoi lenga ayaba bi basing ngasi degi ra mane du ngarang de oiraga ngarang na meeting kai ka tawba sem wi laga du ngasi dagi khoi phamba hauba nahangai matam sang na Keithel phambirudraga huzik nong na Keithel khoi gi phamba sida kari phawbi ge ma Pungning se nungsiba nungayaba kainoda mi khara unabase yumda mapan thongtana laibado wayaba nahangai Keithel phambidana Ima se khoi gi mafam sida Keithel phamdana yumda dum leibada khoi gi adum hojikti lekai gi amana club na tawraga khoi Keithel macha ama hek amaina semaga phambas yawi Ima di kamai taraga leibi yumda kaigumba mayamna leige ga harga laga di yole aduga thukanda thoktana khotana yombadi yondra ado huzik se Keithel di phamba yare na hai ado khoina sum hangjabada su Keithel se yam hangadi phagani yam phamninge na hai Keithel se amta lam tisu kamai tawjano Masi mo khara akiba mina ka karakter bajani covid che ki bagi damakta ne karakter bajani pochai sing se abok na yoli se abok na kadai degi tikpira ino kya da kamai tikpira kya yoli no da kitang khangjage ba si kari pochai no likka se makhal smaina ka no ui ko kari no da abok na khangadi kitang hai amaga chawga yole sina lising ama yole mon sina chawga yole phi phaba mana da ba wato khaka khena baini ko anai mola rang ko sina jura da chatruk yole mondom na chawga yole kangkhal mayam yon ba malai re huzik kangkhal gi mamal su khangbo oina adi Keithel sigi maram da su huzik Keithel karapos da kai faw bage habda kai namni soi phawrangani ada mayam punna khangmina se Ima gi minga laifam ga haibiu imagi ming mangi andagi ai laibam di kawa laurem ne kai dagi Keithel ji gi oina chimbamam di saktam kamban luki ai bai pasten aduda icha jingna haji ji khoi Keithel hangbai namnang ne bi cha jing hangbiri ja ngatra yam nungai se yam na khoi Keithel asigi achouba phamam se paibi Ima ka thengna ba yam nungai se do Ima na hangai Keithel se khoi gi hangudre ko sahi amarom haitare phajalakadore adu huzik nong na Keithel se hanga pasta kai phawbi ge ma haji kainoni ma 2020 gi tang kunma toidi Keithel ne pada chahim phadore chahima phana matamda yamna awaba kaya nangre sarkar ne cheng cha khara yela hawai chawai khara yelak tun charaga ayu chara nungdang henda yam wana khangu bachingda ada upai laita da ma mai kondong da khara phamba khotpa tawrubado sira si changa ching tawrubado ado Keithel hangba ja to kematik nungai re haji Keithel ji da mapung oina haji ji karak tribdi kari marang gi no haiba matamda ngarang che khoina siang nai sa mak na chu lak thoi noina sa na sa khak ta lau simi sana Keithel hang to kani haiba khak ta oiba adu da noi pot pukhala kinu haiba du da ngoi jenga chi je phaiden gi panchami oiba tang tara taru oiba tanaba numit oiba na khoi mitai gi satna bada tanaba numit oiba ji da Keithel da mapung phana mayang ngarang launa Keithel phamdri mayang pot pukhalak tai je tanaba ni habda tauhi da dan pukhalak ta bane ba adu na ngarang Keithel number 3 phawoi bi ma Keithel da di mapung phana lakta mi am da nupa ni sing yang kai hum pusitpa adagi rani yombam phige yombam kai ge di nupa la bok sitpa moi yaugi atok ke matik nungai ba mai bien ji ge hai ni ngai letra nungai ba hai dare chaba chada ba nungai ba ji da khoi sira ju sida bani na ai khoi da jik unare hajamak da khoi nang nu pisan hai mi ai khoi ji sida bani ji khoi unare da nong ma teng jang hau ba kon thong da lei raga thok ba ngam da ba do ngasi di alaw apian me yana pukhalaga lei raga inchang hau ba thong aga hangam do da chu
ꯆꯝꯐꯨꯠꯇ ꯑꯣꯏꯁꯨ ꯆꯥꯔꯣꯔꯅꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯗꯅꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯇꯦꯛꯄꯤꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯍꯥꯟꯈꯩ ꯎꯅꯔꯒ ꯍꯥꯏꯕꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯎꯅꯕ ꯐꯪꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯅꯕ ꯐꯪꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯔꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯇꯛꯁꯟꯖꯩ ꯀꯩꯊꯦꯜꯁꯦ ꯌꯨꯍꯥꯔ ꯍꯥꯔꯒ ꯂꯩꯔꯨꯕ ꯇꯨꯡꯗꯒꯤ ꯀꯩꯊꯦꯜꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯐꯖꯗꯕꯗ ꯅꯪꯅꯅꯕꯅꯦꯅ ꯁꯦꯝꯃꯝꯕꯗꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯑꯣꯡ ꯃꯔꯤ ꯇꯥꯗꯕ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯟꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯕꯤꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯦ ꯁꯤꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯌꯥꯔꯒꯗꯤ ꯀꯩꯊꯦꯜꯁꯦ ꯑꯃꯨꯛꯇꯗꯤ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥ ꯇꯧꯔꯤꯉꯩꯁꯤꯗ ꯀꯩꯊꯦꯜꯁꯦ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯔꯒ ꯐꯖꯕꯁꯦ ꯑꯃꯨꯛꯇꯗꯤ ꯎꯍꯟꯁꯤ ꯁꯔꯀꯥꯔ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯁꯤꯗ ꯅꯪꯅ ꯇꯧꯕꯤꯕꯁꯤꯗ ꯑꯃꯨꯛꯇꯗꯤ ꯐꯖꯕ ꯎꯖꯩ ꯏꯆꯦ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒ ꯀꯔꯤꯒ ꯇꯥꯟꯅꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯀꯩꯊꯦꯜꯁꯦ ꯐꯖꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯀꯩꯊꯦꯜꯁꯦ ꯑꯅꯤ ꯑꯃꯗꯤ ꯇꯥꯏ ꯊꯥꯗ꯭ꯔꯦ ꯑꯗꯣ ꯀꯩꯊꯦꯜ ꯅꯝꯕꯔ 1 ꯀꯩꯅꯣꯅꯤ ꯏꯃꯣꯏꯅ ꯀꯩꯅꯣ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯁꯤꯗꯤ ꯀꯩꯊꯦꯜꯗ ꯇꯥꯏ ꯊꯥꯗꯅ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯗꯥꯡꯁꯦ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯇ ꯐꯖꯕꯅ ꯍꯦꯟꯗꯅ ꯀꯩꯊꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯍꯨꯝꯁꯦ ꯌꯥꯔꯒꯗꯤ ꯐꯖꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯁꯣꯞꯄꯤꯡ ꯃꯣꯜꯕꯨ ꯑꯣꯟꯊꯣꯛꯁꯦꯅ ꯃꯌꯥꯝꯅ ꯍꯥꯏꯔꯝꯃꯦ ꯃꯄꯥꯟꯗꯩꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯤ ꯌꯦꯡꯕ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯂꯥꯛꯄꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯣꯏꯁꯨ ꯊꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯐꯖꯅꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯃꯥꯒꯤ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯜꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯄꯟꯗꯥꯁꯨ ꯑꯣꯏꯕꯅꯤꯅ ꯀꯥꯡꯈꯜꯁꯤꯕꯨ ꯃꯃꯜꯁꯦ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯀꯥꯡꯈꯜꯁꯦ ꯏꯃꯥꯅ ꯌꯨꯝꯗ ꯏꯁꯥꯅ ꯇꯨꯖꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗꯒꯤ ꯇꯨꯔꯒ ꯏꯃꯥꯅ ꯂꯧꯔꯒ ꯌꯣꯜꯂꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯁꯤ ꯀꯥꯡꯈꯟꯁꯤꯗꯤ ꯑꯩꯈꯣꯏ ꯇꯨꯕꯒꯤ ꯈꯨꯐꯥ ꯊꯝꯃꯤ ꯇꯨꯕꯒꯤ ꯈꯨꯐꯥ ꯊꯝꯃꯒ ꯂꯨꯍꯣꯡꯕꯒꯤ ꯀꯥꯡꯈꯟ ꯑꯇꯥꯡꯕꯁꯨ ꯌꯥꯎꯏ ꯑꯍꯣꯡꯕꯁꯨ ꯌꯥꯎꯏ ꯕꯣꯔꯗꯤꯡꯒꯤꯁꯨ ꯌꯥꯎꯏ ꯁꯦꯡꯅꯒꯤ ꯄꯣꯛꯐꯝꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯅꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯕꯗ ꯑꯩꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯀꯩꯊꯦꯜꯁꯤꯗ ꯑꯌꯨꯛꯀꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯑꯗꯒꯤ ꯃꯥꯅ ꯅꯨꯡꯊꯤꯟ ꯑꯌꯨꯛ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯈ꯭ꯔ ꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯒ ꯌꯣꯜꯂꯝꯕ ꯃꯥ ꯆꯠꯈ꯭ꯔ ꯇꯨꯡꯗ ꯑꯩꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯨꯡꯉꯥꯏꯕꯒꯨꯝ ꯁꯨꯝ ꯀꯩꯊꯦꯜꯗ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯆꯍꯤ 19 ꯅꯪ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯀꯩꯊꯦꯜꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄꯅ ꯀꯩꯊꯦꯜꯁꯤꯗ ꯁꯤꯔꯐꯥꯎꯗ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯊꯦꯜꯁꯤꯗ ꯍꯩ ꯑꯃꯇꯪ ꯂꯩ ꯑꯃꯇꯪ ꯃꯌꯥꯝꯅꯐꯥꯎ ꯀꯠꯄꯤꯔꯗꯤ ꯄꯦꯟꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯗꯐꯥꯎ ꯑꯩꯗꯤ ꯄꯥꯎꯖꯦꯟꯖꯩ ꯁꯦꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥꯁꯦ ꯀꯩꯊꯦꯜꯗ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯛꯄ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯑꯁꯤ ꯇꯥꯔꯛꯏꯁꯦ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯃꯄꯥꯟꯗ ꯇꯥꯔꯛꯄꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯗ ꯅꯣꯡꯃꯕꯨ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯠꯇꯩ ꯄꯤꯕꯨ ꯇꯥꯅꯤꯡꯉꯤ ꯏꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏꯅ ꯀꯩꯊꯦꯜꯕꯨ ꯀꯣꯜꯂꯒ ꯂꯩꯖꯕ ꯂꯩꯔꯦꯝꯕꯤꯕꯨ ꯃꯥꯅ ꯃꯐꯝꯁꯦ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯥ ꯏꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯔꯥꯏꯅꯣ ꯀꯔꯤꯅꯣ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯅ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯖꯩ ꯑꯗꯣ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯨꯛ ꯌꯥꯎꯔꯦꯅ ꯍꯥꯏꯔꯦ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯗꯤ ꯃꯃꯜꯁꯦ ꯀꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕꯗꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯝꯕꯅ ꯕꯣꯔꯗꯤꯡꯒꯤ ꯑꯣꯏꯅꯕ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯐꯦꯠꯇꯪ ꯑꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯕꯪꯒ꯭ꯂꯥ ꯍꯥꯏꯗꯅ ꯂꯩ 350 100 150 130 ꯑꯗꯒꯤ ꯄꯨꯅꯝꯗ ꯍꯥꯏꯔꯒ 700 1,900 ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ 10,000 10 ꯌꯧꯕ ꯌꯥꯎꯏ 1,200 300 ꯄꯤꯕꯁꯨ ꯌꯥꯎꯏ 1,100 1,500 ꯄꯤꯕꯁꯨ ꯌꯥꯎꯏ ꯃꯈꯜ ꯁꯨꯅ ꯊꯝꯃꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯊꯦꯜꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯐꯤꯒꯤ ꯃꯃꯜ ꯈꯪꯗꯦ ꯊꯥꯎꯒꯤ ꯃꯃꯜ ꯈꯪꯗꯦ ꯄꯨꯝꯅꯃꯛꯀꯤ ꯃꯃꯜꯁꯦ ꯁꯥꯟꯅꯅꯤꯡꯕ ꯃꯃꯜꯗ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯃꯅꯋꯥꯔꯤ ꯑꯆꯧꯕꯁꯤꯅ ꯇꯧꯔꯛꯄꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯑꯃꯇꯪ ꯃꯃꯜ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯇꯪ ꯇꯧꯕꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯅ ꯃꯌꯥꯝ ꯃꯐꯝꯗ ꯈꯪꯍꯟꯖꯗꯦ ꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯅ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯦ ꯏꯃꯥꯅꯁꯨ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯧ ꯆꯣꯡꯕꯤꯗꯅꯀꯣ ꯃꯌꯥꯝꯗ ꯍꯥꯏꯖꯗꯅ ꯇꯧꯔꯒ ꯑꯗꯣ ꯀꯩꯊꯦꯜꯁꯤ ꯌꯥꯝꯅ ꯐꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯒꯤ ꯃꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯔ ꯃꯌꯥꯝ ꯊꯦꯠꯆꯟꯕ ꯎꯏꯌꯦ ꯁꯤ ꯏꯃꯥ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯎꯅꯍꯧꯗꯕꯗ ꯃꯣꯏꯅ ꯊꯦꯠꯂꯝꯕ ꯋꯥꯅꯦꯕ
ꯑꯩꯈꯣꯏꯅ ꯎꯅꯔꯤ ꯃꯇꯝꯗꯗꯤ ꯀꯩꯊꯦꯜꯒꯤ ꯃꯁꯛ ꯊꯤꯒꯅꯤ ꯃꯁꯤ ꯌꯥꯔꯤꯉꯩꯗꯤ ꯊꯦꯠꯄꯤꯒꯅꯣꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯩ ꯃꯣꯏꯗ ꯑꯗ ꯑꯩꯈꯣꯏ ꯎꯍꯧꯗꯕ ꯅꯨꯡꯗꯥꯡꯒꯨꯝꯕ ꯃꯣꯏꯅ ꯊꯦꯠꯂꯤꯁꯦ ꯑꯌꯨꯛ ꯉꯟꯇꯥꯒꯨꯝꯕ ꯑꯩꯈꯣꯏꯅꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯂꯥꯛꯅꯕ ꯈꯣꯠꯅꯕ ꯌꯥꯎꯏ ꯊꯦꯠꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯔꯤꯉꯩꯗꯤ ꯊꯦꯠꯄꯤꯒꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯔꯤ ꯀꯩꯊꯦꯜꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯔꯕ ꯀꯩꯊꯦꯜ ꯅꯝꯕꯔ 1 ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗ ꯃꯣꯠꯁꯟꯕꯁꯤꯐꯥꯎꯗ ꯆꯤꯃꯤꯆꯅ ꯃꯣꯠꯁꯟꯗꯅꯕꯒꯤꯗ ꯇꯥꯏ ꯊꯥꯗꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯗꯨꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯆꯥꯛ ꯊꯣꯡꯗꯅ ꯐꯖꯅ ꯀꯩ ꯌꯣꯟꯕ ꯌꯥꯒꯦ ꯍꯥꯏꯕꯗ ꯌꯣꯟꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯨ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯆꯤꯃꯤꯆꯅ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯆꯥꯛ ꯊꯣꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯒꯁꯨ ꯑꯩ ꯁꯦꯟꯃꯤꯠ ꯐꯝꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯃ ꯁꯦꯝꯃꯒ ꯐꯖꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯤ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯐꯥꯎꯗ ꯁꯦꯝꯃꯒ ꯄꯤꯒꯦ ꯍꯥꯏꯗꯅ ꯇꯧꯏ ꯑꯍꯥꯟꯕ ꯒꯤ ꯆꯤꯃꯤꯆꯔ ꯏꯕꯣꯕꯤ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯁꯦ ꯁꯥꯕꯒꯤ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯇꯛꯅꯖꯩ ꯑꯩꯈꯣꯏꯁꯦ ꯁꯥꯕ ꯌꯥꯅꯤ ꯍꯥꯏ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯈꯣꯏ ꯆꯍꯤ 3 ꯌꯥꯔꯦꯔꯛꯏ ꯌꯥꯔꯦꯔꯛꯄ ꯃꯇꯝꯗ ꯌꯥꯅꯕ ꯄꯣꯔꯛꯑꯦ ꯌꯥꯅꯕ ꯄꯣꯔꯛꯑꯕ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯥꯛ ꯊꯣꯡꯗꯕ ꯅꯨꯅ ꯂꯥꯟꯅꯕꯒꯤꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯊꯦꯜ ꯃꯊꯛꯇ ꯀꯥꯟꯇꯤꯟ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯁꯨꯂꯥꯞ ꯍꯥꯞꯄꯤꯌꯨ ꯑꯗꯒꯤ ꯄꯨꯝꯅꯃꯛ ꯐꯖꯕꯩ ꯃꯑꯣꯡꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯍꯥꯞꯄꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯌꯥꯝ ꯃꯣꯠꯁꯟꯕꯁꯦ ꯃꯣꯠꯇꯅꯕꯗꯒꯤ ꯀꯥꯟꯇꯤꯟ ꯍꯥꯞꯄꯦ ꯑꯃ ꯇꯧꯔꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯒꯦ ꯍꯥꯏꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯕ ꯂꯣꯏꯔꯒ ꯃꯐꯝ ꯆꯥꯅ ꯇꯥꯟꯅꯔꯒ ꯇꯧꯗ ꯌꯥꯗꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯁꯨ ꯇꯧꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯏꯃꯥ ꯍꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯄꯣꯁꯇꯔꯁꯦ ꯊꯦꯠꯆꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯪꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯟꯗꯛꯁꯦ ꯀꯩꯊꯦꯜ ꯑꯅꯧꯕ ꯆꯪꯉꯛꯄꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯅ ꯂꯦꯞꯄꯨꯕꯗꯒꯤ ꯃꯁꯤ ꯌꯥꯔꯤꯉꯩꯗꯤ ꯊꯦꯠꯄꯤꯔꯅꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯂꯥꯎꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯟꯅ ꯊꯦꯠꯂꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯊꯦꯠꯂꯤꯕꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛ ꯊꯦꯠꯂꯤꯕꯁꯤꯡꯁꯦ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯅꯤꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯨꯝꯕ ꯀꯃꯤꯁꯅꯔꯒꯨꯝꯕ ꯑꯥꯔꯑꯣꯒꯨꯝꯕ ꯃꯌꯥꯝꯗ ꯌꯥꯔꯤꯉꯩꯗꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯊꯦꯠꯆꯟꯅꯤꯡꯕ ꯈꯣꯠꯆꯟꯅꯤꯡꯕꯁꯦ ꯊꯦꯠꯆꯟꯕꯤꯒꯅꯨ ꯍꯥꯏꯕ ꯑꯃ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯥꯁ ꯑꯃ ꯊꯥꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯍꯥꯏꯖꯒꯦ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯃꯌꯥꯝ ꯌꯣꯟꯕ ꯏꯃꯥ ꯑꯃ ꯂꯩꯔꯦ ꯀꯦꯟꯗꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯄꯥꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯣꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯀꯩꯊꯦꯜꯁꯨ ꯅꯧꯅ ꯀꯥꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯏꯃꯥꯗ ꯀꯩ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯦ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯖꯥꯅꯀꯤ ꯀꯧꯏ ꯊꯥꯡꯃꯩꯕꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯏꯃꯥ ꯑꯗꯨꯝ ꯑꯣꯛꯇꯣꯅ ꯑꯗꯨꯝ ꯂꯥꯛꯏ ꯊꯤꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯨ ꯌꯥꯝ ꯀꯟꯅ ꯆꯦꯟꯕꯁꯨ ꯎꯗꯦ ꯑꯗꯣ ꯒꯥꯔꯤ ꯚꯔꯥꯁꯨ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏ ꯀꯩ ꯐꯥꯎꯕꯤꯒꯦ ꯒꯥꯔꯤ ꯚꯔꯥꯁꯦ ꯂꯨꯄꯥ 10 ꯂꯧꯔꯝꯕꯗꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅ ꯑꯩꯈꯣꯏ ꯁꯤ ꯌꯧꯕꯐꯥꯎꯗ ꯂꯨꯄꯥ 10 ꯑꯗꯨꯝ ꯂꯧꯔꯦꯕꯀꯣ ꯑꯥꯎꯠ ꯗꯥꯎꯟꯗ ꯂꯨꯄꯥ 40 ꯑꯗꯨꯝ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤꯁꯦ ꯉꯔꯥꯡꯗꯒꯤ ꯁꯪꯒꯥꯔꯦꯕꯀꯣ ꯁꯪꯒꯥꯕꯁꯤꯗ ꯑꯩꯈꯣꯏ ꯐꯝꯕ ꯍꯧꯔꯣꯅ ꯐꯝꯃꯦ ꯑꯗꯨꯕꯨ ꯃꯊꯛꯇ ꯑꯅꯥꯟꯕꯗꯤ ꯊꯥꯕꯤꯔꯝꯃꯦ ꯇꯥꯏꯂꯗꯤ ꯊꯥꯕꯤꯔꯝꯃꯦ ꯑꯗꯨ ꯀꯥꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯠꯄꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯥꯛꯀꯗꯣ ꯈꯔ ꯍꯥꯞꯄꯤꯔꯗꯤ ꯑꯩꯈꯣꯏꯗꯤ ꯇꯨꯔꯣꯏꯗꯕ ꯀꯥꯈꯠꯐꯝ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯐꯝꯕꯁꯦ ꯉꯝꯗꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯝꯕꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗꯤ 36 ꯏꯟꯆꯤ ꯑꯗꯨꯃꯥꯏꯅ ꯎꯔꯝꯕꯅꯦꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯤꯛꯁꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯄꯤꯛꯁꯜꯂꯛꯑꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯟꯆꯤ 13.5 19ꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯊꯨꯡꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯐꯝꯕꯁꯦ ꯆꯟꯗꯕꯅꯤ나 ꯑꯃꯒꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠꯐꯝꯁꯦ ꯊꯝꯕ ꯆꯟꯗꯦꯕ ꯑꯩꯅ ꯐꯝꯃꯤ ꯄꯣꯠꯐꯝ 3ꯒꯤꯅꯦꯕ ꯁꯤ ꯈꯛꯇꯪꯁꯤꯗ ꯀꯃꯥꯏꯅ ꯐꯝꯒꯅꯤ ꯌꯦꯡꯉꯣ ꯑꯃꯅ ꯐꯝꯕ ꯆꯟꯗꯗꯅ ꯄꯣꯠꯐꯝ 2 3 ꯐꯝꯕ ꯃꯤꯗꯤ ꯐꯪꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯐꯝꯃꯦ ꯍꯥꯏꯕꯗꯤ ꯊꯣꯛꯄ ꯏꯁꯥꯗꯪ ꯐꯝꯕ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅꯗꯤ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯕꯤꯔꯝꯃꯦ ꯑꯗꯣ ꯈꯤꯇꯪ ꯇꯧ ꯇꯥꯔꯒꯁꯨ ꯅꯤꯡꯕ ꯊꯨꯡꯕ ꯊꯨꯡꯗꯕ ꯑꯗꯨꯗꯤ ꯈꯤꯇꯪ ꯂꯩꯅꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤꯁꯨ ꯈꯜꯂꯦ ꯑꯗꯣ ꯏꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯀꯦꯟꯗꯜ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯄꯨꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯀꯦꯟꯗꯜ ꯀꯩꯀꯩ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯀꯦꯟꯗꯜꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗꯜꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯃꯥꯅꯅꯦ ꯃꯥꯒꯤ ꯃꯦꯇꯔꯗꯣ ꯇꯥꯡꯉꯛꯄꯅꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯣꯡꯅ ꯄꯤ ꯉꯝꯗꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝꯗꯗꯤ ꯑꯍꯣꯡꯕ ꯄꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯈꯖꯤꯛ ꯑꯇꯥꯡꯕ ꯈꯔ ꯑꯍꯣꯡꯕꯒ ꯇꯧꯋꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯇꯕꯅꯤꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯅꯗꯤ ꯁꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯗꯨꯛꯀꯨꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯄꯥꯟꯒꯤꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯄꯨꯁꯜꯂꯛꯄꯅꯤꯅꯅꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯤꯌꯣꯔ ꯄ꯭ꯔꯗꯛꯇꯤ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯀ꯭ꯔꯨꯛꯀꯤ ꯁꯤꯒꯨꯝꯕꯁꯦ
Sigumbasidꯤ adum habadi sigumbasiga mayamgi spina mapangi yoli siga potsi kanane sa ke mayam ne na pamnabado. ꯄꯥꯝꯅꯕꯁꯦ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯀꯩꯅꯣꯗꯗꯤ ꯑꯌꯥꯝꯕꯅ ꯃꯦꯀ꯭ꯔꯨꯛꯅ ꯑꯌꯥꯝꯕꯗꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯦꯀ꯭ꯔꯨꯛꯀꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ Ado khoi mekruki khoi dukse khoi mamal se hengatpanina mapangi sine hena mamal se hongbagi oidoira mayam sina kano tawni se pamdi pamaga khoi potse tangbagi oidoira. ꯂꯩꯊꯣꯛ ꯂꯩꯃꯔꯦꯟ ꯊꯥꯕꯗꯗꯤ ꯃꯤꯇꯩꯒꯤꯗꯨꯁꯤꯅ ꯄꯥꯝꯃꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯖꯕ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯁꯤ ꯍꯥꯡꯗꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯃꯟ ꯀꯥꯔꯤꯕꯅꯤ Abuk khoi corona na maram oiraga na angai kaithel sa hangudra huji kaithel karapasa abuk se yamna nungai ba phawe habane akhoi su yamna nungai sai abo hoi sumaina ubase ad abuk se sahi chawrakna kya musu birage ꯆꯍꯤ ꯃꯔꯤꯐꯨꯒ ꯇꯔꯨꯛ ꯔꯣꯝ ꯁꯨꯔꯝꯃꯅꯤ marfu ga taruk lo o yam nungai sai abuk hojikti ko luhongbagi panda soi banina laigi kaigi tawbada laphoi se abok na kya da kamaina tikpira ino duga kya da yolino ꯅꯤꯐꯨꯗ ꯂꯧꯕꯅꯦ ꯑꯗꯨꯕꯨ ꯆꯪꯅ ꯌꯥꯝꯅ ꯌꯥꯎꯔꯝꯃꯒꯗꯤ ꯌꯥꯝ ꯇꯣꯡꯉꯤ ꯆꯪꯅ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯁꯦꯟꯗꯣꯡ ꯏꯔꯩ ꯂꯩꯇꯦ chang ꯏꯔꯩ ꯇꯥꯕꯗ ꯋꯥꯏ chang thopasna kya da yon birino ba ꯆꯟ ꯊꯣꯛꯄꯁꯦ ꯆꯥꯝ ꯌꯥꯡꯈꯩ ꯆꯅꯤ ꯑꯗꯒꯤ ꯅꯤꯐꯨꯗ ꯌꯣꯟꯕꯁꯨ ꯌꯥꯎꯔꯤ ꯂꯐꯣꯏꯅꯗꯤ ꯀꯤꯂꯣ ꯅꯠꯇꯕꯅꯤ나 ꯃꯥꯒꯤ ꯆꯥꯎꯕ ꯃꯥꯟꯅꯗꯕꯅꯤꯅ Udi abo khoi gi kaithel se nahan ngarang degi phambira ira natraga na karam kande phambira no ngasi de haurira ꯉꯁꯤꯗꯒꯤ ꯍꯧꯔꯤꯕꯅꯦ pose sipi bro kamain tawge ba ꯄꯣꯠꯇꯤ 5,000 ꯈꯔ ꯍꯦꯟꯅ ꯌꯣꯜꯂꯦ ꯉꯁꯤꯒꯤ abok yam yolamene ꯕꯣꯏꯂꯔ ꯀꯩꯅꯣ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯑꯣꯁꯤꯗꯣ ꯑꯗꯨꯅ ꯈꯨꯂꯥꯡ ꯍꯥꯡꯒꯤ ꯃꯊꯪ yam nungai se ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎꯅ ꯀꯧꯕꯤꯕ abok se hana degi laphoi adum yolapro sahi ni phu mukse ꯑꯗꯨꯝ ꯂꯐꯣꯏ ꯌꯣꯜꯂꯛꯏ adi abok se laphoi yam kano na yola amni abok se laphoi sing se abadi chang thokpa si thokpa sang na kya da yon birino ba ꯆꯪꯅ 5,000ꯒ ꯆꯅꯤꯒ ꯌꯣꯜꯂꯦꯕ abok ki laphoi se kadai de tikpira ino ꯁꯦ ꯈꯥꯔꯝꯒ ꯀꯩꯅꯣꯒ ꯃꯔꯥꯝꯆꯤꯡꯒ ꯇꯧꯕꯨꯟꯒ mamal di chapman na bra moina por ꯃꯥꯟꯅꯩ ꯃꯥꯟꯅꯩ ꯆꯪꯗꯥ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯏ yam nungai se bo khoi gi leinga ki mai kai ki ko khoi gi kaithel se phamba yare na haiba sida ko leinga na sumaina kaithel karo khoi se kaithel phamba yare na harak pasida leinga ki mai kai da kari habi ning ba lege ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯗꯤ kaithel su yam phajana sembirame ko ado ima kai phawbige ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯦꯕꯨ ꯂꯐꯣꯏ ꯌꯣꯝꯅꯕ ꯕꯣꯛꯁ ꯈꯤꯟꯕꯅ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯆꯤꯝꯇꯪ ꯅꯨꯡꯉꯥꯏꯇꯦ hojik akhoi gi ahum suba kaithel ima phawoi bi kaithel sidai sida akhoi phambiriba imaibal singsiga unaraga wari watai sanajage mayam punna mit yeng taminas potse gi mamal se khara hengat padawna tawe kamaina tawrizano ꯑꯗꯨ ꯇꯧꯕꯒꯤꯗꯤ ꯂꯣꯛꯗꯥꯎꯟ ꯇꯧꯔꯨꯕꯒꯤꯁꯤꯅꯅꯦ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯍꯥꯟꯅꯗꯤ ꯈꯔꯒ ꯋꯥꯡ ꯂꯩꯕꯅꯦ ꯍꯟꯗꯛ ꯑꯃꯨꯛꯅ ꯍꯦꯟꯅ ꯋꯥꯡꯖꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯃꯜꯁꯦ ꯈꯔ ꯑꯗꯨꯝ ꯀꯥꯔ ꯌꯣꯜꯂꯛꯇꯗꯤ ꯌꯥꯔꯛꯇꯠꯇꯣꯏꯅꯦ yam nungai se do akhoi gi kaithel su yam phajana luna na akhoi gi lenga ki mai kai de sembirame ado ima hoi gi wakhal da kari phawage na hangai corona ne na kaithel do ka da bida kaithel do ka han bida do kaithel se kara ka ado ki matik sembiraga phajana ningthina thamame kai phawbige ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗꯨꯁꯨ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄꯅꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯅꯍꯥꯟꯋꯥꯏ ꯌꯥꯝꯅ ꯋꯥꯔꯨꯕꯗꯣ ꯉꯁꯤꯒꯤꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯀꯥꯔꯛꯄꯁꯤꯗꯒꯤ ꯀꯥꯎꯈ꯭ꯔꯕꯅꯦꯀꯣ imagi processing se akhoi gi imagi akhoi gi yumda adum sembi bo oidoira natraga na mingonda pithoga tuhalira kamai tawri ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯒ ꯇꯨꯍꯟꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯑꯗꯒꯤ ꯍꯣꯜꯁꯦꯜ ꯊꯥꯕ ꯀꯥꯡꯕꯨꯗꯒꯤ ꯂꯧꯔꯒ ꯑꯩꯈꯣই ꯌꯣꯟꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯑꯗꯨꯝ ꯄꯤꯊꯔꯒ ꯇꯨꯍꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 1 ꯄ꯭ꯂꯥꯏ ꯀꯧꯏꯀꯣ 1 ꯄ꯭ꯂꯥꯏꯁꯤꯅ ꯑꯩꯈꯣꯏꯅ 350ꯗ ꯇꯦꯛꯑꯒ 350ꯒꯨꯝꯕ ꯌꯣꯜꯂꯤ 1 ꯄ꯭ꯂꯥꯏ ꯍꯥꯏꯁꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯃ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ 100ꯒ 10ꯒꯨꯝꯕ ꯇꯦꯛꯑꯒ 150ꯒꯨꯝꯕ ꯌꯣꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯅ 13,000 ꯂꯧꯕ ꯀꯩꯅꯣ ꯂꯧꯕ ꯌꯥꯎꯋꯦꯕꯀꯣ 10 ꯂꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ makhal singse phi singse khara kano tawbiyone habiyu ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯅ 13,000ꯗ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ 35 ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯅ 10,000 ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯀꯩꯅꯣ ꯇꯧꯖꯩ ꯂꯣꯏꯅ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ kaigino si pot ani se mamal se khainari se kamai tawrizano ꯂꯩꯔꯣꯡꯗ ꯂꯧꯕ ꯍꯥꯏꯇꯥꯔꯦ sina rose oiba sina lei kaino oiba leidi akhoi mamingdi khangdre ko aduni akhoi sarkar na swan phajana sembirani chu khangude adu phajana semam bajeda doki mating nungai re
ꯌꯨꯝꯗꯒꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯕꯅ ꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯒꯤ ꯍꯤꯡꯐꯝꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯐꯖꯔꯝꯕꯁꯦ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯏꯃꯥꯅ ꯀꯩꯅꯣ ꯂꯧꯕꯤꯔꯛꯏꯅꯣ ꯑꯗꯨꯒ ꯃꯃꯜꯅ ꯁꯤꯗꯩꯁꯤꯗ ꯀꯌꯥ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯏꯃꯥꯅ ꯂꯧꯕꯅ ꯀꯌꯥ ꯂꯧꯔꯛꯀꯦ ꯈꯤꯇꯪ ꯈꯪꯍꯟꯕꯤꯌꯨ ꯃꯃꯜꯁꯦ ꯑꯩꯈꯣꯏꯅ ꯂꯤꯁꯤꯡꯅꯦ 12ꯒ ꯂꯧꯋꯦꯕꯀꯣ ꯑꯗꯨꯒ 12ꯒ 8 ꯑꯗꯨꯃꯥꯏꯅꯒ ꯌꯣꯟꯖꯩꯌꯦꯕꯀꯣ ꯃꯈꯜꯁꯤꯡꯁꯦ ꯈꯔ ꯈꯔ ꯇꯥꯛꯄꯤꯌꯨ ꯐꯤ ꯃꯈꯜꯁꯤꯡꯁꯦ ꯔꯥꯅꯤ ꯂꯨꯍꯣꯡꯕꯒꯤꯀꯣ ꯑꯗꯣ ꯇꯤꯡꯊꯣꯔꯛꯎꯔꯥ ꯁꯤꯒꯤꯁꯤꯅ 9,900ꯃꯨꯛ ꯄꯤꯕꯀꯣ ꯑꯗꯨꯗꯒꯤ ꯁꯤꯅ 4,000ꯃꯨꯛ ꯄꯤꯕꯀꯣ ꯁꯤꯁꯤꯅ ꯑꯗꯒꯤ ꯑꯇꯥꯡꯕ ꯍꯧꯖꯤꯛ 4,000ꯃꯨꯛ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯃꯔꯥꯛ ꯇꯥꯏꯕ ꯇꯥꯏꯗꯕ ꯂꯩꯕꯅꯦ ꯀꯃꯥꯏꯅ ꯃꯔꯥꯛ ꯇꯥꯏꯔꯦ ꯔꯥꯅꯤ ꯑꯗꯨꯗ ꯑꯍꯣꯡꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯇꯥꯡꯕꯗꯁꯨ ꯌꯥꯎꯔꯦ ꯁꯤꯒꯤꯁꯤꯅ ꯑꯇꯥꯡꯕꯅꯤ 19,000 ꯄꯤꯕꯅꯤ ꯏꯃꯥꯅ ꯀꯌꯥꯗ ꯂꯧꯕꯤꯔꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ 19 ꯂꯧꯕꯁꯦ 12 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯤꯇꯪ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯣꯜꯂꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯦꯟꯕꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗꯗꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯂꯩꯀꯥꯏꯗ ꯑꯃꯗ ꯆꯠꯄꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯉꯥꯟꯕꯒ ꯀꯩꯊꯦꯜꯗ ꯀꯥꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏ ꯀꯣꯏꯕꯁꯨ ꯍꯩꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯆꯥ ꯊꯛꯑꯦ ꯐꯝꯃꯦ ꯍꯤꯞꯄꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯏꯁꯥꯁꯨ ꯈꯔꯒ ꯅꯣꯏꯖꯕꯒ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯐꯝꯃꯨꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯀꯩꯊꯦꯜꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯤꯔꯝꯃꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯍꯟꯗꯛꯀꯤ BJP ꯒꯣꯔꯃꯦꯟꯁꯤꯗꯤ ꯏꯃꯥꯁꯤꯡꯁꯦ ꯌꯥꯝ ꯋꯥꯡ ꯊꯥꯡꯒꯠꯄꯤꯔꯝꯃꯦ ꯉꯔꯥꯡ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯁꯤꯒꯤ ꯆꯍꯤ ꯑꯃ ꯒꯁꯅ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯁꯨꯇꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯠ ꯁꯦꯡꯗꯅ ꯁꯦꯡꯗꯣꯛꯆꯒꯦ ꯏꯃꯥ ꯍꯣꯏ ꯌꯥꯕꯤꯌꯨ ꯌꯥꯏ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔꯁꯨ ꯌꯦꯡꯕꯤ ꯑꯩꯈꯣই ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯀꯥꯡꯕꯨ ꯄꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯤꯅꯦꯗꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯌꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯎꯐꯤꯗꯩ ꯀꯩꯗꯒꯤ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯈꯜ ꯈꯔ ꯂꯣꯏꯅꯃꯛ ꯁꯨꯅꯕꯀꯣ ꯏꯃꯥꯅ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏꯅꯣ ꯑꯗꯨꯗꯨꯒ ꯃꯃꯜꯁꯦ ꯀꯌꯥꯗ ꯇꯤꯛꯄꯤꯔꯒ ꯏꯃꯥꯅ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕꯤꯌꯨ ꯃꯃꯜꯗꯤ ꯌꯣꯟꯕꯒꯤ ꯃꯃꯜꯗꯤ ꯏꯆꯥꯊꯣꯏꯕꯤ ꯂꯤꯃꯤꯠ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯎꯐꯤꯁꯤꯅꯅꯦꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯧꯔꯦ ꯑꯣꯔꯤꯖꯤꯅꯦꯜꯅ ꯑꯗꯒꯤ ꯈꯨꯔꯥꯏꯗꯒꯤ ꯂꯧꯔꯦ ꯑꯗꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯅ ꯍꯩꯔꯣꯛ ꯂꯧꯔꯦ ꯑꯗꯒꯤ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏ ꯂꯧꯔꯦ ꯑꯔꯥꯡꯕꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯈꯣꯡꯃꯟꯗꯒꯤ ꯂꯧꯔꯦ ꯃꯃꯜꯗꯣ ꯈꯔ ꯈꯪꯍꯟꯕꯤꯌꯨꯅꯦ ꯃꯃꯜꯁꯦ ꯍꯥꯎꯐꯤꯁꯦ 350ꯗꯒꯤꯅꯅꯦ 1,000ꯒꯤ ꯎꯄꯔ ꯐꯥꯎ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯃꯈꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯨ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤꯔꯨꯗꯕꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯩꯗ ꯂꯥꯛꯑꯒ ꯃꯤꯅ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯀ꯭ꯂꯕꯅ ꯁꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯇꯧꯔꯒ ꯀꯩꯊꯦꯜ ꯃꯌꯥꯝ ꯐꯝꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩ ꯑꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯐꯝꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯝꯃꯛꯇꯦ ꯑꯩꯈꯣꯏ ꯌꯥꯏꯁ꯭ꯀꯨꯜꯒꯤꯗꯤꯀꯣ ꯀꯅꯥꯝꯇ ꯐꯝꯗꯦ ꯑꯗꯨꯃꯥꯏꯅ ꯌꯣꯟꯗꯦ ꯑꯗꯩ ꯌꯥꯏꯁ꯭ꯀꯨꯜꯒꯤꯁꯦ ꯍꯟꯗꯛꯁꯦ ꯈꯔ ꯋꯥꯡꯈꯤꯕꯅꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯗ ꯀꯤꯗ ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯎꯁꯦ ꯌꯥꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯄꯣꯠꯐꯝꯁꯦ ꯏꯐꯝ ꯐꯝꯗꯕꯅꯤꯅ ꯉꯁꯤꯗꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯉꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯄꯥꯟꯅꯥꯏꯕ ꯃꯌꯥꯝ ꯌꯣꯟꯕ ꯏꯃꯥ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯐꯅꯦꯛꯀꯤ ꯃꯃꯜ ꯈꯪꯃꯤꯟꯅꯁꯤ ꯁꯤ 1,100ꯐꯥꯎ ꯌꯣꯟꯖꯩꯌꯦꯕ ꯑꯩꯈꯣꯏꯅ ꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯃꯌꯦꯛꯅꯦ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯣ ꯅꯠꯇꯦ ꯖꯨꯝ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯅ꯭ꯌꯨꯅꯦ ꯑꯗꯒꯤ ꯁꯤꯅ ꯄ꯭ꯂꯦꯟ ꯑꯗꯣ ꯁꯤ ꯑꯗꯣ 1,100 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯃꯇꯝꯗ ꯈꯔ ꯇꯥꯕꯁꯨ ꯌꯥꯎꯋꯦꯕ ꯄꯣꯠꯁꯦ ꯃꯃꯜ ꯃꯈꯜꯁꯤꯡꯁꯦ ꯀꯔꯤ ꯃꯈꯜꯅꯣ ꯑꯗꯨꯒ ꯃꯃꯜꯁꯦ ꯀꯌꯥ ꯀꯃꯥꯏꯅ ꯑꯗꯒꯤ ꯃꯃꯜꯁꯦ ꯑꯌꯥꯝꯕꯅ ꯁꯦꯝ ꯔꯦꯠꯇ ꯂꯣꯏ ꯂꯩ ꯁꯦꯝ ꯔꯦꯠꯇ ꯂꯣꯏ ꯂꯩꯔꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯁꯨ ꯐꯅꯦꯛꯀꯤ ꯀꯩꯅꯣꯗꯤ ꯂꯣꯏ ꯃꯥꯟꯅꯩ ꯔꯦꯠꯇꯤ ꯂꯣꯏ ꯃꯥꯟꯅꯩ ꯍꯥꯏꯕ ꯊꯥꯎ ꯃꯃꯜ ꯍꯦꯟꯕꯗꯨ ꯑꯗꯒꯤ ꯃꯣꯏꯅ SOP ꯉꯥꯡꯅ ꯀꯣꯔꯣꯅꯥꯒꯤꯀꯣ ꯃꯤꯗꯣ ꯌꯥꯝ ꯇꯣꯡꯍꯟꯗ꯭ꯔꯗꯤ ꯐꯕ ꯃꯤ ꯂꯩꯗꯤ ꯐꯨꯜ ꯍꯥꯞꯆꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯤꯗꯩꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯗꯤ ꯅꯨꯡꯇꯤꯒꯤ ꯍꯪꯒꯠꯍꯟꯗ ꯆꯥꯝ ꯇꯤꯡꯗꯣꯏꯅꯦꯕ ꯄꯣꯠꯅ ꯑꯗꯣ ꯅꯍꯥꯟꯒꯩ ꯀꯣꯔꯣꯅꯥꯒꯤ ꯀꯩꯊꯦꯜꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯌꯥꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯝꯃꯨꯗ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯧꯅ ꯀꯩꯊꯦꯜꯁꯦ ꯀꯥꯕ ꯍꯧꯔꯛꯄꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯏꯃꯥ ꯑꯁ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯍꯤꯡꯗꯧꯕ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯗꯒꯤ ꯂꯥꯞꯅꯒ ꯂꯩꯔꯨꯕꯅꯤꯅ ꯌꯣꯟꯗꯦꯕ ꯑꯩꯈꯣꯏꯗꯤ ꯄꯣꯠꯁꯦ ꯑꯗ ꯉꯁꯤ ꯍꯤꯡꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗꯕꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗ ꯃꯣꯏꯅ ꯇꯔꯪ ꯊꯝꯕ ꯌꯥꯔꯣꯏꯒ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕꯁꯨ ꯑꯣꯏꯌꯦꯕ ꯋꯥꯕꯕꯨꯗꯤ ꯑꯗꯨꯒ ꯃꯣꯠꯇꯤ ꯈꯔ ꯃꯣꯠꯂꯝꯃꯤꯌꯦ ꯁꯤ ꯁꯦꯡꯗꯣꯛꯄꯗ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯗꯤ ꯑꯃꯨꯛꯃꯨꯛꯇꯤ ꯁꯨꯇꯤ ꯄꯤꯌꯦꯕ ꯑꯗꯨꯗ ꯁꯦꯡꯗꯣꯛ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯥꯔꯔꯣꯏꯕ
ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯐꯤꯔꯣꯟꯗ ꯉꯥꯛꯇ ꯁꯨꯝ ꯌꯦꯡ ꯂꯩꯔꯕꯅꯤꯅ ꯅꯨꯄꯥꯈꯩꯗꯤ ꯀꯌꯥ ꯀꯟꯅ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯣꯏꯗꯤ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯇꯜꯂꯛꯄ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒꯤ ꯃꯃꯜ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯂꯣꯏꯅꯃꯛ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯌꯥꯝ ꯐꯖꯅ ꯐꯝꯃꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯅ ꯐꯝꯅꯕ ꯍꯧꯔꯒ ꯃꯐꯝꯁꯤꯗꯤ ꯐꯝꯃꯝꯗꯦ ꯈꯤꯇꯪꯁꯨ ꯁꯦꯝ ꯁꯥꯕꯒꯤ ꯃꯑꯣꯡ ꯈꯔꯁꯨ ꯎꯏ ꯃꯐꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯂꯩꯔꯤꯕꯅꯣ ꯏꯃꯥ ꯏꯕꯦꯜ ꯈꯔꯗꯤ ꯂꯩꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯉꯣꯝꯕꯝ ꯏꯕꯦꯝꯃꯜ ꯃꯔꯤ ꯁꯨꯕ ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯁꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏꯅꯗꯤ ꯏꯃꯥꯁꯦ ꯀꯩꯊꯦꯜꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣ ꯏꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯖꯅꯤꯡꯕꯅꯀꯣ ꯀꯩꯊꯦꯜꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯐꯝꯅꯈ꯭ꯔꯒ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯊꯦꯜꯁꯦ ꯐꯝꯕꯤꯗ꯭ꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯗꯣ ꯀꯩꯊꯦꯜꯁꯤꯗꯤ ꯀꯩꯝꯇ ꯂꯣꯏꯁꯟꯕ ꯎꯗꯦ ꯑꯃꯁꯤꯗ ꯂꯣꯏ ꯂꯣꯏꯁꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯐꯝꯃꯝꯕ ꯀꯩꯊꯦꯜ ꯑꯃꯟꯕꯒꯤꯗ ꯑꯩꯈꯣꯏꯁꯦ ꯇꯦꯝꯄꯔꯔꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯐꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯔꯀꯥꯔꯅ ꯈꯪꯕꯤꯗꯕꯩ ꯃꯇꯨꯡ ꯏꯟꯅ ꯍꯣꯔꯦ ꯀꯥꯏꯔꯦ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯆꯍꯤ 10 ꯁꯨꯔꯦ ꯆꯍꯤ ꯑꯃ ꯀꯣꯚꯤꯠ ꯂꯩꯔꯦ ꯑꯗꯨꯃꯛꯇꯗ ꯀꯅꯥꯝꯇ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯦ ꯃꯤꯒꯤꯗꯤ ꯄꯣꯔꯤ ꯃꯇꯗ ꯄꯝꯃꯦꯅ ꯄꯪꯁꯦꯝꯗ ꯁꯦꯝꯃꯤ ꯄꯪꯁꯦꯝꯗ ꯁꯦꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨ ꯁꯨꯛꯁꯦꯝ ꯁꯦꯝꯕꯤꯕ ꯍꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯍꯧꯅꯔꯒꯅꯦ ꯑꯩꯈꯣꯏꯁꯦ ꯁꯦꯝꯃꯤꯕꯅꯤ ꯑꯩꯈꯣꯏ ꯂꯨꯞ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯂꯥꯎ ꯅꯪ ꯂꯥꯎ ꯅꯪ ꯂꯥꯎ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯁꯤꯒꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯅꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯩꯝꯇ ꯀꯩꯅꯣ ꯍꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕ ꯁꯦꯝꯒꯠꯂꯒ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯔꯤ ꯁꯨꯕ ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯅꯦ ꯑꯃꯨꯛ ꯑꯅꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯦꯝꯃꯒ ꯁꯔꯀꯥꯔꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯅꯦ ꯀꯩꯊꯦꯜꯁꯤꯒꯤ ꯑꯄꯨꯟꯕ ꯁꯤꯗ ꯂꯥꯏꯁꯦꯟꯁ ꯍꯣꯜꯗꯔ ꯃꯌꯥꯝꯁꯤꯒꯤ ꯑꯄꯨꯟꯕ ꯑꯃ ꯁꯦꯝꯒꯠꯂꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯁꯤ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯁꯤꯅ ꯑꯗꯨ ꯀꯅꯥꯝꯇꯅ ꯀꯩꯅꯣ ꯇꯧꯕꯤꯗꯦ ꯑꯗꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯑꯁꯣꯝꯗꯒꯤ ꯍꯦꯅꯔꯤꯗ ꯆꯠꯂꯦ ꯍꯦꯅꯔꯤꯅ ꯇꯥꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ ꯁꯦꯝꯖꯔꯒꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯕꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯕꯤꯗꯗꯅ ꯂꯩꯔꯝꯃꯕꯅꯤꯅ ꯑꯗꯨꯕꯨ ꯍꯟꯗꯛ ꯁꯦꯝꯕꯁꯤꯗ ꯈꯔ ꯈꯨꯌꯧꯅꯔꯦꯗꯤ ꯍꯥꯏꯔꯨꯕꯒ ꯍꯦꯛ ꯇꯧꯔꯛꯄ ꯊꯕꯛ ꯑꯩꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯅ ꯃꯤꯅ ꯆꯪꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯗꯕꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯈꯣꯏꯔꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯝꯅ ꯍꯥꯏꯔꯒ ꯇꯧꯕꯤꯅꯦꯅ ꯇꯧꯕꯤꯔꯒ ꯍꯌꯦꯡ ꯍꯦꯅꯔꯤꯁꯨ ꯃꯃꯥꯏ ꯊꯤꯗꯣꯔꯤꯕꯅꯤ ꯃꯥꯅ ꯁꯦꯝꯃꯤꯅꯦꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯝꯖꯟꯅ ꯁꯦꯝꯗ꯭ꯔꯤꯅꯦꯗꯤ ꯈꯪꯉꯣꯏꯑꯕ ꯃꯌꯥꯝꯁꯤꯅꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯔꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯋꯥꯔꯛꯑꯒ ꯈꯔ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯁꯦ ꯆꯪꯁꯤꯀꯣ ꯇꯥꯡ 25 ꯐꯥꯎ ꯃꯅꯨꯡꯗ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯤ ꯂꯣꯏꯁꯟꯕꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤ ꯂꯣꯏꯁꯜꯂꯒ ꯆꯪꯁꯤꯀꯣꯅ ꯃꯌꯥꯝꯁꯦ ꯊꯦꯝꯃꯤꯕꯅꯦꯗꯤ ꯊꯦꯝꯗꯕꯁꯨ ꯌꯥꯗꯕ ꯁꯥꯎꯍꯜꯂꯨꯔꯒꯗꯤ ꯅꯣꯏ ꯀꯩꯗꯧ ꯂꯩ ꯍꯥꯏꯅ ꯅꯣꯏꯁꯤꯡꯗꯨꯅꯗꯤ ꯇꯧꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯅ ꯇꯧꯕꯅꯤꯅꯅꯦ ꯊꯕꯛꯁꯦ ꯈꯔ ꯈꯨꯌꯧꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯕ ꯀꯩꯊꯦꯜꯁꯦ ꯀꯔꯤꯝꯇ ꯁꯛ ꯈꯪꯕꯤꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯦꯅꯔꯤꯗ ꯆꯠꯇꯅ ꯑꯩꯈꯣই ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯨꯕꯗ ꯇꯥꯕꯤꯔꯛꯇꯅ ꯁꯦꯝꯕ ꯍꯧꯔꯛꯑꯦ ꯑꯗꯨꯕꯨ ꯃꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯏꯁꯦ ꯈꯔ ꯇꯞꯅ ꯁꯦꯝꯃꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯥꯎꯅꯕ ꯂꯩ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯜꯂꯛꯄꯁꯤꯗꯅꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩꯈꯣꯏꯁꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥꯗ ꯁꯤꯒꯤꯁꯤ ꯂꯣꯏꯅ ꯊꯨꯝꯗꯅ ꯆꯠꯄ ꯌꯥꯗꯕ ꯏꯔꯝ ꯅꯂꯥꯁꯤ ꯌꯥꯗꯕꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯔꯝ ꯅꯂꯥꯁꯦ ꯁꯤ ꯈꯛꯇꯪꯒ ꯐꯖꯅ ꯁꯦꯝꯍꯜꯂꯒ ꯑꯩꯈꯣꯏ ꯐꯖꯅ ꯃꯇꯝꯒ ꯆꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯂꯩꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯦꯛꯁ ꯊꯤꯔꯒ ꯂꯩꯕꯅꯤ ꯍꯥꯟꯅꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯆꯦꯟꯕꯤ ꯆꯣꯡꯕꯤꯅꯕꯁꯦ ꯈꯔ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯣꯠꯊꯔꯒ ꯂꯩ ꯑꯗꯣ ꯃꯤꯅ ꯀꯅꯥꯒꯨꯝꯕꯅ ꯗꯣꯂꯥꯟꯗ ꯂꯩꯕ ꯏꯃꯥꯁꯤꯡꯅꯁꯨ ꯅꯈꯣꯏꯒꯤꯁꯦ ꯇꯥꯜꯂꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯃꯣꯏꯒꯤ ꯁꯄꯣꯔꯠꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯤ ꯄꯣꯠ ꯐꯝꯕꯗ ꯑꯗꯨꯝ ꯄꯣꯠ ꯌꯣꯟꯅꯦꯗꯪ ꯈꯪꯕ ꯁꯦꯝꯖꯟꯅꯤ ꯁꯥꯖꯟꯅꯤ ꯀꯅꯥꯗ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯔꯝ ꯈꯪꯗꯕꯗꯣ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯠ ꯂꯥꯏꯅꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯆꯪꯒꯦꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯗꯨꯒ ꯁꯤꯗ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯁꯤꯗ ꯍꯨꯏ ꯊꯣꯡꯖꯤꯟꯗꯅ ꯆꯥꯗꯅ ꯊꯛꯇꯅ ꯂꯩꯕꯗꯒꯤ ꯃꯌꯥꯝꯁꯦ ꯁꯥꯎꯅꯔꯛꯇꯅ ꯇꯧꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯏꯆꯥꯁꯤꯡꯅꯁꯨ ꯎꯔꯝꯒꯅꯤ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ
ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦ ꯍꯧꯔꯒ ꯑꯩꯈꯣꯏ ꯍꯦꯅꯔꯤꯗ ꯏꯕꯨꯡꯉꯣꯗ ꯆꯪꯉꯨꯕꯅꯦ ꯆꯪꯉꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝ ꯑꯣꯏꯗꯦ ꯄꯣꯛꯐꯝ ꯐꯝꯕꯤ ꯉꯥꯛꯇꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯀꯥꯔꯠ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯎꯅꯅꯕ ꯁꯤꯟꯕꯁꯦ ꯑꯩꯈꯣꯏ ꯇꯧꯕꯅꯦ ꯑꯗꯨꯕꯨ 26 ꯖꯅꯋꯥꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ 26 ꯖꯅꯋꯥꯔꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯔꯦꯅ ꯎꯅꯕ ꯐꯪꯗꯦ ꯎꯅꯕ ꯐꯪꯗ꯭ꯔꯒꯁꯨ ꯃꯦꯃꯣꯔꯤꯗꯝ ꯀꯔꯤ ꯀꯔꯥꯗꯤ ꯃꯌꯥꯝ ꯄꯤꯈꯔꯦꯀꯣ ꯄꯤꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯈꯪꯕꯤꯔꯛꯇꯅ ꯉꯁꯤ ꯁꯤꯇꯤꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯁꯨꯇꯤ ꯍꯣꯏ ꯀꯩꯍꯣꯏꯅ ꯇꯧꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯝꯕ ꯉꯝꯃꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯄꯣꯠ ꯌꯣꯟꯕꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯌꯥꯝ ꯌꯣꯟꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯄꯣꯠ ꯌꯣꯜꯍꯟꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯑꯃꯨꯛꯇꯪ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯕꯤꯔꯦ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡ ꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯅꯥꯕꯁꯤꯗ ꯂꯣꯏꯅ ꯂꯩꯕꯅꯤ ꯁꯣꯠꯊꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯁꯣꯠꯊꯅ ꯂꯩꯔꯕ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩ ꯊꯝꯅꯤꯡꯉꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯧꯈꯠꯆꯗꯨꯅ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯃꯄꯥꯎ ꯄꯨꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯑꯗꯨ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯏꯅꯥꯝ ꯃꯔꯤꯅꯥ ꯆꯅꯨꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ